ꯀꯣꯕꯤꯅꯦꯅ ꯇꯤꯜ ꯏꯇꯥ ꯇꯥꯏ ꯐꯠꯇꯦꯗ ꯑꯗꯣ ꯁꯤꯡꯖꯨ ꯁꯨꯅꯕ ꯆꯦꯈꯥꯏꯔꯦ ꯁꯤꯒꯤꯁꯦ ꯑꯣꯏꯅ ꯁꯤꯡꯖꯨ ꯁꯨꯅꯕ ꯀꯣꯕꯤ ꯑꯃ ꯁꯤꯗꯒꯤ ꯑꯩꯒꯤꯗꯒꯤ ꯂꯦꯟꯖꯔꯒꯦ ꯇꯤꯟ ꯇꯥꯏ ꯐꯠꯇꯦꯗ ꯍꯤꯡꯒꯣꯜꯒꯁꯦ ꯀꯩꯝꯇ ꯀꯣꯕꯤ ꯑꯃ ꯂꯦꯜꯂꯨꯔꯦ ꯁꯤꯁꯦ ꯑꯩꯒꯤꯗ ꯑꯋꯥꯊꯕꯤ ꯍꯧꯋꯦꯕ ꯑꯗꯣ ꯑꯋꯥꯊꯕꯤ ꯑꯃꯒ ꯍꯦꯛꯆꯒꯦ ꯑꯋꯥꯊꯕꯤꯅꯦꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯤꯛꯑꯒ ꯃꯨꯜꯂꯤ ꯃꯌꯥꯝꯁꯦ ꯁꯤ ꯑꯃꯨꯛꯇ ꯍꯦꯛꯇꯣꯠꯂꯝꯃꯤ ꯑꯃꯨꯟꯕ ꯃꯥ ꯀꯦꯟꯊꯣꯛꯈ꯭ꯔꯦ ꯑꯁꯤꯝꯗꯤ ꯇꯥꯊꯣꯛꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯦꯛꯄꯅꯤ ꯌꯥꯝꯅ ꯑꯃꯨꯟꯕ ꯃꯆꯥ ꯑꯝꯇ ꯍꯦꯛꯈꯤꯒꯦ ꯑꯗꯨꯒ ꯃꯆꯥꯁꯤꯡꯁꯦ ꯍꯦꯛꯇꯠꯈꯤꯒꯦ ꯑꯗꯨꯒ ꯑꯁꯪꯕ ꯁꯤꯡꯖꯨ ꯁꯨꯅꯕ ꯑꯃ ꯍꯦꯛꯀꯦ ꯇꯧꯕꯅꯦ ꯑꯋꯥꯊꯕꯤꯅꯦꯅ ꯇꯤꯟ ꯇꯥꯗꯅ ꯐꯠꯇ꯭ꯔꯤꯅꯤ ꯁꯤꯁꯨ ꯐꯔꯗꯤ ꯐꯔꯣꯏꯗꯕ ꯁꯤ ꯃꯆꯥꯁꯤꯡꯇꯪ ꯍꯦꯛꯀꯦ ꯁꯤꯡꯖꯨꯗ ꯍꯥꯞꯅꯅꯕꯅꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯤ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯍꯥꯏꯇꯥꯔꯦ ꯐꯔꯤꯉꯩꯁꯤꯗ ꯑꯩꯅ ꯄꯣꯡꯒꯦꯅ ꯁꯤ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯁꯤꯡꯖꯨꯒꯤ ꯈꯔ ꯑꯃꯅꯤ ꯆꯒꯦꯝꯄꯣꯝꯕꯩ ꯈꯔ ꯑꯃꯅꯤ ꯊꯥꯛꯀꯅꯤ ꯂꯣꯏꯅ ꯍꯋꯥꯏ ꯃꯇꯣꯟ ꯌꯥꯝ ꯊꯥꯛꯏꯈꯩ ꯍꯥꯎꯋꯤ ꯑꯗꯒꯤ ꯍꯪꯒꯥꯝꯁꯤꯅꯦ ꯍꯋꯥꯏ ꯃꯇꯣꯟꯁꯤꯅꯦ ꯃꯆꯜ ꯑꯇꯩ ꯑꯇꯩ ꯌꯥꯝ ꯀꯨꯞꯅ ꯊꯤꯔꯨꯗ꯭ꯔꯦ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗ ꯄꯥꯈꯣꯜ ꯂꯩꯔꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯅꯄꯥꯛꯄꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯁꯤꯅꯦ ꯁꯤꯗꯒꯤ ꯌꯣꯡꯆꯥꯛꯁꯤꯅꯦ ꯇꯧꯔꯒ ꯁꯤꯒꯤ ꯉꯥꯐꯛꯁꯦ ꯁꯤ ꯊꯥꯛꯑꯒ ꯆꯒꯦꯝ ꯑꯃ ꯄꯣꯝꯖꯔꯛꯀꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯁꯤꯒꯤ ꯒꯖꯔꯁꯤꯒ ꯁꯤꯒꯤ ꯍꯪꯒꯥꯝ ꯄꯦꯔꯦꯁꯦ ꯁꯨꯃꯥꯏꯅ ꯍꯪꯒꯥꯝ ꯄꯦꯔꯦ ꯁꯤꯒꯤ ꯍꯪꯒꯥꯝ ꯄꯦꯔꯦꯁꯤꯒ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯁꯤꯡꯖꯨ ꯃꯆꯜ ꯌꯥꯝ ꯌꯥꯎꯕ ꯁꯨꯔꯛꯑꯣꯅ ꯍꯥꯏ ꯑꯗꯣ ꯃꯆꯜꯁꯦ ꯌꯥꯝꯗ꯭ꯔꯦ ꯁꯤꯗ ꯀꯣꯝꯄ꯭ꯔꯦꯛ ꯂꯩꯔꯦ ꯊꯝꯅꯥ ꯂꯩꯀꯣꯜ ꯂꯩꯔꯦ ꯊꯝꯕꯧ ꯂꯩꯔꯦ ꯑꯗꯒꯤ ꯀꯣꯕꯤꯁꯤꯅꯦ ꯑꯋꯥꯊꯕꯤꯁꯤꯅꯦ ꯑꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯀꯥꯡꯉꯨꯃꯥꯟꯁꯦ ꯐꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯀꯪꯁꯤꯜꯂꯦꯅ ꯇꯣꯅꯤꯡꯈꯣꯛ ꯃꯔꯥ ꯀꯩꯀꯥ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯁꯤꯗ ꯊꯣꯏꯗꯤꯡ ꯂꯩꯔꯦ ꯕꯦꯁꯣꯟ ꯂꯩꯔꯦ ꯕꯦꯁꯣꯟ ꯑꯉꯧꯕꯅꯦ ꯊꯣꯏꯗꯤꯡ ꯑꯁꯨꯕꯅꯦ ꯁꯤ ꯊꯥꯛꯑꯒ ꯉꯁꯤꯒꯤ ꯏꯟꯁꯥꯡ ꯊꯣꯡꯖꯔꯛꯑꯒꯦ ꯉꯁꯤꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯏꯟꯁꯥꯡ ꯁꯦꯝꯕ ꯍꯧꯔꯒꯦ ꯆꯝꯐꯨꯠꯀꯤ ꯃꯆꯜꯁꯦ ꯍꯥꯟꯅ ꯁꯦꯝꯗꯣꯛꯈ꯭ꯔꯒꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯍꯦꯛ ꯈꯜꯂꯗꯅ ꯒꯖꯔꯒꯁꯦ ꯀꯟꯕꯅ ꯉꯛꯏꯗ ꯆꯥꯎꯋꯦ ꯈꯔ ꯑꯗꯨꯅ ꯃꯔꯤ ꯊꯣꯛꯇꯣꯛꯄ ꯌꯥꯝ ꯍꯪꯒꯥꯝꯁꯤꯗꯤ ꯁꯥꯡꯇꯛ ꯁꯥꯡꯇꯛ ꯑꯗꯨꯝ ꯈꯔ ꯍꯥꯞꯀꯗꯕꯅꯤ ꯍꯥꯞꯄꯒꯦ ꯁꯨꯃꯥꯏꯅ ꯀꯛꯄ ꯌꯥꯔꯣꯏ ꯃꯅꯥ ꯇꯦꯛꯈꯤꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧ ꯁꯤꯅ ꯆꯒꯦꯝꯄꯣꯝꯕꯒꯤ ꯍꯪꯒꯥꯝꯁꯦ ꯁꯣꯏꯖꯔꯒꯦ ꯃꯌꯥꯟꯁꯦ ꯌꯥꯝ ꯍꯥꯞꯄ ꯌꯥꯕꯅꯦ ꯑꯩꯅꯅꯦ ꯉꯝꯗ꯭ꯔꯦ ꯍꯦꯛꯄ ꯌꯦꯔꯨꯝ ꯀꯩꯔꯨꯝꯁꯨ ꯍꯧꯕꯅꯦꯕ ꯍꯤꯡꯒꯣꯜꯗ ꯌꯦꯔꯨꯝ ꯀꯩꯔꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯕꯨ ꯍꯋꯥꯏ ꯃꯇꯣꯟ ꯌꯥꯝ ꯍꯥꯞꯄꯅꯤ ꯍꯪꯒꯥꯝꯁꯤꯗ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯗ ꯑꯗꯨꯝ ꯁꯪꯅꯤꯗ ꯁꯪꯕꯩꯕꯨꯗꯤ ꯌꯦꯟꯗꯦꯝ ꯃꯇꯝꯗꯅ ꯌꯦꯟꯗꯦꯝ ꯍꯥꯞꯄꯤ ꯆꯒꯦꯝꯄꯣꯝꯕꯒꯤꯁꯦ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯈꯔ ꯀꯨꯞꯅ ꯁꯣꯏꯌꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯆꯒꯦꯝꯄꯣꯝꯕꯒꯤ ꯍꯪꯒꯥꯝ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯃ ꯆꯣꯡꯁꯤꯜꯂꯛꯄ ꯃꯄꯨꯝ ꯑꯣꯏꯅ ꯑꯌꯥꯝꯕ ꯍꯥꯞꯀꯦꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯃꯥꯡꯈꯤꯅꯤ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯁꯣꯏꯕ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯌꯣꯡꯆꯥꯛꯁꯤꯡ ꯆꯒꯦꯝꯄꯣꯝ ꯊꯥꯛꯇꯣꯏꯅꯤ ꯆꯦ ꯃꯔꯣꯏ ꯁꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯅꯄꯥꯛꯄꯤꯁꯦ ꯈꯔ ꯌꯥꯝ ꯊꯥꯛꯑꯦꯕ ꯑꯗꯨ ꯅꯄꯥꯛꯄꯤꯁꯦ ꯐꯠꯇꯗꯅꯕꯀꯣ ꯐꯖꯗ꯭ꯔꯦ ꯃꯇꯣꯟꯒꯤꯁꯤꯗꯤ ꯄꯧꯖꯔꯁꯅꯨ ꯃꯔꯣꯏ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯂꯣꯏ ꯁꯣꯏꯗꯣꯛꯑꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯄꯥꯈꯣꯜ ꯑꯃꯨꯛ ꯁꯣꯏꯔꯒꯦ ꯈꯤꯇꯪ ꯁꯥꯡꯅ ꯁꯣꯏꯅꯤ ꯄꯥꯈꯣꯟꯁꯤꯗꯤ ꯁꯨꯃꯥꯏꯅ ꯉꯁꯥꯏꯈꯩ ꯑꯩꯅ ꯑꯇꯩ ꯁꯣꯏꯕꯒ ꯃꯥꯟꯅꯔꯣꯏ ꯌꯥꯔꯦ ꯃꯍꯤ ꯊꯥꯡꯒꯠꯇꯅ ꯃꯍꯤꯁꯦ ꯁꯧꯗꯣꯛꯑꯦ ꯑꯗꯨꯅ ꯁꯤ ꯆꯝꯐꯨꯠꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯏꯟꯁꯥꯡꯒꯤꯁꯨ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯏꯟꯁꯥꯡ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯅꯤ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ
hangam pele champut kai je kumsi di hangam marang kai na chaba phangde marang kai na chaning ma mong du thok ta ba mole ji champut akhung khung lage hapcham ba loi re simole chale injang ji ma hi je sa re chau chau do re do chagem bom ma chan jing je hapchan jarage smaina sina hangam ne si lagi hawai thak maru ji kharam ga hapchalani loi hape yaman dau ya male ta ka aina ngasai chagem du dine aina dum aidi athong ko dingi pressure cooker da dum kam thok chai si kam thok alaga thamma ba maina hapchan jar tu na mana ma sing ji si chieng ji mun na ba phut pa ta di mana ma sing ji je mak chang nga ga tau bi ba sang tak tau na ba maina dum hapchan je ya ke hapchan jare sia smain tau bagi cooker da kam bagi ji ma hi yam da bagi smain tau khai rang ge adu ai nga phak tong tang che to khi ge ji nga phak se ma ge adu ga ma che la ge adu ga thak na ba yong kat le nga phak se smaina ma ko ka ji tha uya pote do orong ni na nga phak se ki em khara wa le orong nga phak ni ji bo na adi ini semua kok lah masuk thak chal lage mai na hei rob sing ga thak chal lage sige hei rob ko sing ga ji thak chal ni mai na dei mo kharang ma thak chal ni mai na misagi maroi na papi asoi bodo sing thak chan jar ge tham ge na le ga hwa cha thak ge dik thak ke ma hau kan na ba ngari khidang thak se ge ai ne lo to a tham bani je adagi hawai ja se achot poina aina na lo laga sida hapchal laga thamma ba si oina kitang ngong thak ke horen kano dong thak na ba chok taw da sing ni no jik smain thak chal lagi adai nga phak si ju thak chan ge smaina khara ngan na sina chagem bom bagi ne chagem bom bai khai do le singju gi thamma maga yam kup na soi roi chagem bom bagi atai mana ma sing di kup na soi jo hawai ton di smain soi ni chong horen se masak u roi do pat kini yong chak thak chal lage yare ji yong chak thak ko gi matam yok chal e luon gi ren na ta di yang hana thak chal di mun man gi nen dong yong chak se ji yong chak thak chan bagi nga tang lon gi na smain thamingai sida ai singju soi dok charage singju soi ba hau jarage ji komprek ni komprek ka cham tang e juk se juk tam komprek yang chau lau chang tham bom ne mi mayang kang ba dong ni kang ni se mata ni ku bom ne ba dei da ne mi mayang kang ba cha mana ra ba na thok om de cham chang toi ni thok adan tan ja ai ta ka su thieng ba in chat ba injang ji jik sok tau ba ya re don sok tau na ba thau hai lage thau ya man je khai thok pa lai tre
ꯊꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯊꯥꯎ ꯃꯨꯜꯂꯕꯅꯤꯅ ꯆꯒꯦꯝꯄꯣꯝꯕꯒꯤ ꯁꯣꯛ ꯇꯧꯅꯕ ꯇꯧꯔꯒꯦ ꯇꯦꯖꯋꯥꯠ ꯃꯅꯥꯁꯤ ꯊꯥꯗꯔꯦ ꯇꯦꯖꯋꯥꯠ ꯃꯅꯥ ꯊꯥꯗꯔꯦ ꯃꯤꯊꯤꯁꯦ ꯃꯤꯊꯤ ꯈꯤꯇꯪ ꯊꯥꯗꯖꯒꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯑꯣꯏꯅ ꯉꯧꯔꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯃ ꯀꯩꯅꯣꯅꯦ ꯂꯝ ꯍꯦꯜꯂꯤꯍꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯑꯃ ꯊꯥꯛꯆꯔꯒꯦ ꯁꯨꯃꯥꯏꯅ ꯆꯥꯃꯟꯈ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯔꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯈꯔ ꯑꯃꯨꯛ ꯉꯧꯕꯒꯤ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯁꯨꯃꯥꯏꯅ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯍꯋꯥꯏꯖꯥꯔꯁꯨ ꯌꯥꯝ ꯍꯥꯞꯆꯜꯂꯦ ꯉꯥꯐꯛꯁꯨ ꯊꯥꯛꯆꯜꯂꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯣꯔꯦꯟ ꯌꯦꯡꯉꯕ ꯑꯩꯁꯦ ꯑꯗꯩ ꯁꯤ ꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯩꯖꯤꯟꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯨꯜꯂꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯩꯖꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯑꯊꯣꯡꯕꯁꯤꯗ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯈꯔ ꯌꯥꯝꯕꯅꯤꯅ ꯊꯨꯝꯁꯦ ꯈꯔ ꯌꯥꯝ ꯊꯥꯛ ꯇꯥꯔꯦ ꯆꯒꯦꯝꯄꯣꯝꯕꯒꯤꯁꯦ ꯍꯋꯥꯏꯟꯇꯣꯟꯁꯦ ꯊꯨꯝ ꯊꯥꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯍꯋꯥꯏꯟꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯊꯥꯛꯆꯟꯖꯔꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒꯦ ꯍꯋꯥꯏꯟꯇꯣꯟ ꯊꯥꯛꯈꯤꯕꯒꯤ ꯍꯥꯏꯅ ꯅꯪꯗꯤ ꯅꯪ ꯂꯥꯎꯔꯦꯍꯦ ꯌꯥꯔꯦꯗ ꯍꯋꯥꯏꯟꯇꯣꯟꯁꯦ ꯊꯥꯛꯑꯦꯒꯤ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ 2-3 ꯁꯧꯒꯠꯍꯟꯒꯦ ꯑꯗꯩ ꯁꯦ ꯍꯋꯥꯏꯟꯇꯣꯟ ꯊꯥꯛꯈ꯭ꯔ ꯃꯇꯨꯡꯁꯤꯗ ꯄꯥꯀꯣꯟꯁꯦ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯑꯁ ꯌꯥꯝ ꯌꯥꯝꯃꯤꯗ ꯄꯥꯀꯣꯟꯁꯦ ꯄꯥꯀꯣꯟ ꯃꯅꯝꯁꯤꯗ ꯉꯥꯎꯔꯤꯅꯤ ꯁꯤꯗ ꯐꯗꯤꯒꯣꯝꯒ ꯆꯪꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯊꯥꯛꯇ꯭ꯔꯗꯤ ꯌꯥꯗꯦꯗ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯊꯥꯛꯂꯛꯀꯦ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯐꯗꯤꯒꯣꯝꯗꯤ ꯌꯥꯝ ꯊꯥꯛꯑꯔꯣꯏ ꯃꯅꯝ ꯅꯝꯗꯣꯏꯔꯥ ꯅꯝꯃꯣꯏꯗꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯥꯀꯣꯟ ꯃꯅꯝꯅ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯟꯖꯔꯦ ꯃꯩ ꯃꯨꯠꯊꯠꯆꯔꯒꯦ ꯂꯣꯏꯔꯦ ꯄꯨꯛꯂꯣꯏ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯏꯟꯁꯥꯡ ꯍꯥꯞꯄ ꯍꯧꯖꯔꯒꯦ ꯆꯝꯐꯨꯠ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠꯁꯦ ꯃꯅꯥ ꯃꯍꯤꯗꯤ ꯌꯥꯝ ꯍꯥꯞꯇꯕꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯆꯒꯦꯝꯄꯣꯝꯕ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯁꯨꯃꯥꯏꯅ ꯁꯪꯇꯛ ꯇꯧꯕꯁꯤꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯕ ꯌꯥꯝꯅ ꯆꯒꯦꯝꯄꯣꯝꯕꯁꯦ ꯄꯨꯛꯃꯨꯟ ꯃꯨꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯄꯨꯛꯃꯨꯟ ꯃꯨꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅꯦ ꯌꯣꯡꯆꯥꯛ ꯈꯟꯒꯦ ꯇꯧꯅꯦ ꯑꯩ ꯍꯣꯔꯦꯟ ꯊꯥꯡꯊꯕꯗ ꯌꯥꯎꯅꯕ ꯉꯁꯤ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯆꯒꯦꯝꯄꯣꯝꯕꯗꯣ ꯍꯥꯞꯄꯝꯃꯦ ꯆꯝꯐꯨꯠꯁꯨ ꯍꯥꯞꯄꯝꯃꯦ ꯁꯤꯡꯖꯨꯁꯤ ꯁꯨꯖꯔꯛꯑꯒꯦ ꯃꯆꯜꯁꯤꯡꯁꯦ ꯁꯤꯅ ꯍꯋꯥꯏ ꯃꯇꯣꯟ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤ ꯐꯗꯤꯒꯣꯝꯅꯤ ꯁꯤ ꯇꯤꯜꯍꯧ ꯈꯤꯇꯪ ꯊꯥꯛꯑꯦ ꯇꯣꯅꯤꯡꯈꯣꯛꯅꯤ ꯁꯤꯅ ꯑꯗꯣ ꯁꯤ ꯀꯥꯡꯉꯨꯃꯥꯟ ꯊꯥꯛꯇꯗꯤ ꯁꯤꯡꯖꯨ ꯃꯥꯟꯗꯦ ꯑꯗꯒꯤ ꯁꯤꯅ ꯀꯣꯕꯤ ꯑꯁꯣꯏꯕꯅꯦ ꯑꯗꯩ ꯁꯤꯅ ꯑꯋꯥꯊꯕꯤꯅꯦ ꯑꯋꯥꯊꯕꯤꯁꯤ ꯌꯥꯝ ꯍꯥꯞꯇꯦ ꯑꯗꯒꯤ ꯁꯤꯅ ꯊꯝꯅꯥ ꯂꯩꯀꯣꯟꯅꯦ ꯑꯗꯒꯤ ꯁꯤꯅ ꯀꯣꯝꯄ꯭ꯔꯦꯛ ꯑꯁꯣꯏꯕꯁꯦ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯑꯩꯅ ꯈꯔ ꯀꯨꯞꯅ ꯁꯣꯏꯖꯩ ꯑꯗꯒꯤ ꯁꯤꯅ ꯊꯝꯕꯧ ꯁꯤꯡꯈꯩꯁꯦ ꯍꯥꯟꯅ ꯇꯣꯠꯁꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯃꯌꯥꯟꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯃꯌꯥꯟꯒꯤ ꯁꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯖꯔꯦ ꯅꯍꯥꯟꯈꯩꯗꯤ ꯍꯥꯞꯀꯗꯕ ꯑꯃꯨꯛ ꯀꯥꯎꯔꯦ ꯂꯐꯨ ꯊꯣꯔꯣ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯍꯥꯞꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯣꯠꯁꯜꯂꯅꯤ ꯁꯤ ꯃꯌꯥꯟꯒꯤꯁꯤꯗꯤ ꯑꯗꯨꯒ ꯇꯣꯠꯂꯛꯀꯦ ꯁꯤꯡꯖꯨꯁꯦ ꯁꯨꯃꯥꯏꯅ ꯇꯣꯠꯁꯜꯂꯅꯤ ꯑꯩꯅ ꯑꯗꯒꯤ ꯕꯦꯁꯣꯟ ꯑꯉꯧꯕꯅꯤꯁꯦ ꯁꯤ ꯕꯦꯁꯣꯟ ꯑꯉꯧꯕꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯒꯦ ꯍꯥꯎꯅꯕ ꯍꯥꯞ ꯇꯥꯕꯅꯤꯅꯦ ꯈꯔ ꯌꯥꯝꯅ ꯌꯥꯔꯅꯦꯅ ꯈꯜꯂꯦ ꯑꯗꯒꯤ ꯁꯤꯅ ꯊꯣꯏꯗꯤꯡꯅꯦ ꯊꯣꯏꯗꯤꯡ ꯑꯉꯧꯕ ꯑꯁꯨꯕꯅꯤꯁꯦ ꯊꯣꯏꯗꯤꯡ ꯌꯥꯝꯃꯒ ꯍꯥꯎꯏ ꯍꯥꯏ ꯁꯤꯡꯖꯨꯁꯦ ꯌꯥꯔꯗ꯭ꯔꯗꯤ ꯈꯜꯂꯦ ꯌꯥꯔꯅꯤ ꯌꯥꯝꯃꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯈꯔ ꯑꯃꯨꯛ ꯊꯥꯛꯆꯔꯒꯦ ꯃꯣꯔꯣꯛꯁꯤ ꯈꯤꯇꯪ ꯌꯥꯝ ꯊꯥꯛꯀꯦ ꯌꯥꯝꯃꯟꯗ꯭ꯔꯁꯨ ꯍꯥꯎꯔꯣꯏ ꯀꯣ ꯌꯥꯔꯅꯤ ꯁꯤ ꯀꯣ ꯌꯥꯔꯦ
ꯄꯥꯜꯍꯜꯂꯒꯦ ꯊꯨꯝ ꯁꯨꯃꯥꯏꯅ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯔꯒꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯗꯤ ꯁꯤꯗꯤ ꯌꯥꯔꯅꯤ ꯑꯩꯅ ꯉꯥꯔꯤꯁꯦ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯃꯦꯠꯆꯔꯦ ꯑꯗꯣ ꯁꯤ ꯉꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒꯦ ꯃꯦꯔꯥꯃꯦꯁ ꯅꯠꯇꯕꯅꯤꯅ ꯉꯥꯔꯤ ꯍꯥꯞꯄꯒꯅ ꯍꯦꯛ ꯍꯥꯎꯕꯣꯏꯅꯤ ꯁꯨꯃꯥꯏꯅ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯇꯣꯠꯆꯔꯒꯦ ꯑꯗꯒꯤ ꯁꯦꯒꯤꯗꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯃꯄꯥꯡ ꯃꯌꯥꯝ ꯀꯥꯡꯉꯨꯃꯥꯟꯅꯦ ꯇꯤꯜꯍꯧꯅꯦ ꯐꯗꯤꯒꯣꯝꯅꯦ ꯁꯦ ꯑꯗꯨꯒ ꯇꯣꯠꯆꯔꯛꯑꯒꯦ ꯁꯤꯡꯖꯨ ꯇꯣꯠꯆꯔꯒꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄꯗ ꯃꯔꯣꯏꯁꯦ ꯀꯥꯡꯉꯨꯃꯥꯟꯒ ꯇꯣꯅꯤꯡꯈꯣꯛꯀ ꯌꯥꯎꯗ꯭ꯔꯗꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯗꯦꯕ ꯃꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯋꯥ ꯁꯤꯡꯖꯨ ꯇꯣꯠꯄ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯍꯥꯞꯄꯒꯦ ꯍꯧꯖꯤꯛ ꯆꯥꯛ ꯂꯣꯏꯖꯔꯦ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯑꯝꯇꯪ ꯌꯦꯡꯉꯒꯦ ꯑꯗꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯑꯃꯨꯛ ꯌꯦꯡꯅꯕ ꯀꯣꯠꯊꯔꯒꯦ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯍꯥꯏꯅ ꯍꯥꯎꯕ ꯖꯥꯠꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯋꯥꯏꯇꯣꯟ ꯃꯇꯝ ꯌꯣꯡꯆꯥꯛ ꯃꯇꯝꯁꯦ ꯆꯒꯦꯝꯄꯣꯝꯕ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ ꯃꯣꯔꯣꯛꯀ ꯍꯥꯞꯄꯒ ꯍꯥꯎꯋꯦ ꯌꯥꯝ ꯁꯤꯡꯖꯨꯁꯤꯗꯤ ꯆꯥꯅꯤꯡ ꯆꯥꯔꯗꯕꯅꯤꯅ ꯈꯨꯠꯅ ꯑꯗꯨꯝ ꯂꯧꯔꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯆꯒꯦꯝꯄꯣꯝ ꯉꯁꯤꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯇꯁꯦꯡꯅ ꯑꯗꯨꯝ ꯉꯁꯤ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯣ ꯃꯆꯜꯁꯤꯅꯁꯨ ꯍꯥꯎ ꯇꯥꯕꯅꯦ ꯉꯥꯄꯛꯁꯨ ꯊꯥꯛꯑꯦ ꯍꯋꯥꯏꯖꯥꯔꯁꯨ ꯊꯥꯛꯆꯜꯂꯦ ꯚꯥꯔꯤ ꯑꯃ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯛꯈꯣꯝꯁꯦ ꯑꯝꯇꯪ ꯍꯨꯛꯆꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯦ